21st century asida mioiba sathina chakhatkre amasung masigi starting 20th century dagi hoki atiagi angak bakhang bagi khorang ba haiba city hana dagi lairakhi mioiba da adubu 20th century khakta da atiagi amamba lairol singda pairiba graha nakhatra nakti yobangam ki karigumba aikoin hairaba mioiba na space ki journey da khwaidagi mai pak pa hairgadi tha da yoruba asini haiba da aran boidi adubu mi singna scientist singna aroi boina thada chatpagi mission ase 1972 da loisin ki masigi matungda amukhana thada ka khidre kana basu hona khidre masigi real reason kari oi batai history da mioi bana sajaba artificial pot ama ahan boina thagi leimai da thungki base thunghan ki base 1959 dani amasung masibu soviet union na saki bani thagat ki bani matam du gi hauna soviet union amadi usa gi marakta competition lamjil laki space window bagi 1969 da nasa na saba rocket ki mateng na ahan boina mibu sangsang na thagi leimai da khong tahan ki masigi matung da 1972 phawba man moon landing mission ase tarurak oiki masigi matung da man landing on moon ki mission ase tokhidre around 50 years muk phakre ga sidi tha chatpagi wari loisin ki base matamduda scientist singna sijin nakiba smart computer adagi ngasi ekhoina sijin ariba sina thak yamna hena wangi any technology oisanu matamduda gi hauna hojik na yamna advance ni adu araga karigino moon mission ase tokhibase masigi matang da conspiracy theory yamna laikre UFO sighting gi expert yon Stephen Koba amagi mot matungina thada atopa jiba kanglup amad lai makhoi aduna we ka da miobetaki hena advance ni hai masigi wafama se losin bagi damak natraga ki bagi damak mauda laiba pot sing adabu next man mission se lep ki bani hairi Stephens na makata na hairi ba advance kanglup ase thagi amam saruk ta lai amasung makhoi na mioibada meeting thamli nasa na anyhow makhoi gi contact toba ngam khre amasung masibu miam dagi lot bagi damak next moon mission ase lep ki bani sini hanagi nasa job torambi dona hair ko bi amana so hai thagi amam basaruk asida alien sing natraga kari makhalno danger oiba pot kharati lai thawai panba masi kiningai su oi nasa gi mai kai digi wafam ase secret ta thamna ba yamna hot nei event makoi da job to mi sing da su real kari no khangan desini dona hair gi wa matungina aroiba moon landing to matamda scientist sing adugi rocket pu apai ba machine ahumna tanaraki masigi image asibu tungda delete to khisini dona hair gi interview amado famasi thamki wafam sida mi sing malim gi mi sing nagak naki conspiracy theory amana thada mi chat ki nil amastong hoi ka ki habase yaning da mi ki asulairi makhoi na sumna hai thada mi oi ba ngasi phob landing to di sini tha thok to bani sini conspiracy theory amana asumdani thada mioi ba se ngasi phob landing to di sini kanglup amana thada mi ka de habase yamna kan hairi thada carbon nil amstrong khoi habse nasana sana drama amani kan ne hairi soviet union gi satellite na chingba thada thakra batungda nasana ngamdaduna layauki masi dagi hingbagi damak nasana drama amasana kisini prithibi de studio saraga shoot torga prithibi gi mimang da tha karure haina utkebani haina su haini wafamasibu expert kyan support kowi adubu nil amstrong khoi thada chatli yawi haibasidi 180% na yandra bofam ni yadaba kangrup singna hairi bati matam dugi technology aduna thayo bu yate sini thagi gravity prithibi gi gravity digi saruk taruk hantai maramasina prithibi de 60 kg we base thada only 10 kg we ni adu we bada mioi bada thada rocket yobangam hanki onthok na wana ngam hanki amasung thada gi amuk prithibi da halakpa foil yamna mathau tai madugi power do matamuda nasa da lairam desini ahum suba conspiracy theory amana matamuda nasa na moon mission tawhan bada billion dollar changki karcha tawki hojik tawrabati amukena changari masi effort to buwa ba aduga tawraga na madugi kana ba phangloi khanbadagi mission ase lep ki bene su haini amrom daw apam amasu internet ta yamna nai wai chaiduna lai tha khaibok ta ki bagi saina ma sang na thada laisini tha kai ki badi arab ta muslim prophet ki khud ki ishara da oiki masi real ni haibase praman nel amstrong khoina urakhi sini amasung tungda moon export of kalup na thada strict ama maria ma sang na laiba
madu tha kai ki bagi uigra sini aduna tha da hanna landing to bana world gi religion sing gi tha jaba sing the problem lakadra khanna mafam ase lot ki bani amasung landing su hanna tawkhidabani haina su hainari kayam real na taba matadi export sing khangkhre